State BJP की wangangloi Lamjathang Haokipna SoO agreement handoknaba Prime Minister amasung Home Minister da taksinkhre. BJP Manipur Pradesh की wangangloi T Michael Lamjathang Haokipna Kuki National Organization KNO amasung United People's Front UPF की suspension of operation SoO agreement sign तौनरिबा asi khudakta handoknaba Prime Minister Narendra Modi amasung Union Home Minister Amit Shah da taksinkhre. Agency की पावमदा Ministry of Home Affairs MHA ga SoO agreement sangdorokpa yai haibagi wafam media da phongdongnarakpadagi ngahan June 13 da T Michael Lamjathang Haokipna Prime Minister amasung Narendra Modi da chithi ama thaduna SoO agreement khudakta handoknaba taksinbaga loinana agreement asi makha changtharabadi chahi asigi February thadagi President rule leragliba state asida mahausagi punsida hanjelakpada apanba oigane SoO agreement sign taunadiba lalaglupsing asi Manipur iranga mari lainavana Ministry of Home Affairs na makhatana SoO agreement ki matam sangdorokpa tarabadi masina Manipur gi territorial integrity amadi maruwaina Imphal Valley gi constitutional identity da asauba singnaba ma oirakani haina su section wafam thamle T Michael Lamjathang Haokipna thakiba cherol aduda Indo-Naga ceasefire da without territorial limit haiba wafam yaurubadagi kumja lising ani amagi Great June uprising ki thodok thoktuna mioi 19 gi punsi lomkhiba wafam ningsingladuna Karigumba SoO agreement extend tawrakpa tarabadi kumja lising ani amadagi hena sathiba thodok ama thorakpa yai haiba section wafam thamle loinana hauji civil society organization student body sing amasung community organization singna SoO agreement handoknaba kholaw sing lauri bani haina su chithi adu da palle amade Ministry of Defense ki khuthangda army amadi Assam Rifles ki control makha da leriba SoO group sing asina mioi kaya gi punsi manganba lanthum kaya manghanduna tangdu leita da phiba mama ohelibane makhoi bu militant amagum treat tawpham thoe makhoi peace partner ama nati haina su Prime Minister amasung Home Minister gi pukning singsinke karigumba SoO agreement handokpa houjing maki waina khudong cha da ba leirabasu Manipur da mugan na miyam gi laingak laktuna nena ta ba phiba mama hanjilaktri ba phawbade SoO gi matang da karigumba warep amata lobiganu haina su taksille Ministry of Home Affairs na UPF KNO ga SoO pek renew tawbagi wafam lakpadagi BJP gi thomi ama oina amadi thado community gi luchingba ama oina amadi Manipur crisis asina hagthengna sogalaba miyoisangi mahut sinduna national security amasung public sentiment khangna mathaki wafam asi taksin khibane Manipur mahausagi punsida hanjilakpa amadi lamdam asigi yalomi furupsingi maraibak India government ki makhutta lai hainasu T Michael Lamjathang Haokip ki chithi adu da palle chahi asigi June amasung July thada ka hena hanadagi sagane State sing the heat wave thokpagi numit masing yamgane chaliba chahi sida India gi mayai thangba nongpok amadi awang thangba tampaki saruk singda June thadagi July tha fauba ka hena sagani aduga heat wave thokpagi numit su masing yamgani haina Indian Meteorological Department IMD na online press conference da phongdokhre India gi nongchup thangba masung nongpok ta leba state khara khaknatana state ayamba normal maximum temperature dagi hena ka hena sabagi changwangane aduga minimum temperature leba mafam singsu normal temperature dagi hena wangani haina Meteorological Department ki chief Mrutunjay Mohapatra na online press conference da phongdokle